Manipur News channel gi makede gi meyang da maru pausing picture ahanbada kuki sing na more gi maitai lekai sing maming onthokliba asi chumthoktrabadi akan makhungjang changsulagani kop map more gi maitai lekai manga gi maming sing Google mapping da yengbada kuki sing na semjanba kuki lekai gi maming sing da onthoklamle maitai sing gi lekai amata IDP management portal da maming yaudaba maramna IDP gi registration asi pangthokpa yadre maram asina aranba sing asibu thidokpiduna semtokpiyu haina protection of maitai victim morena lenga ki puning sing selakli comment na thadorakpa cherol amada commissioner home na thokpa order amagi matung in relief camp amadi relief camp gi mapanda leiba IDP singbu online registration tawna thokiba order adu yamna phaba khongthang amani khali adu hojik more gi maitai lekai manga hainong makhong lekai khunau lekai premnagar mongyamba lekai turelwang lekai amadi more bazar khongnang thaba lekai asi more gi satellite Google mapping da lekai maming sing asi kuki singna semjan ba kuki lekai maming oina loina onthok tuna leire semjan ki ba kuki sing lekai maming da registration tawudi more mete IDP singna yaba ngamloi more gi mete lekai sing asi kuki sing maming semtokre aran basibu thidok piduna semtok pinana ba memorandum kya pishin kre amadi aran ba lekai maming tawrakpa ration card kya mai thadana protest ogi basu lekre hairi chayol asina makha taradana kumja solisani kulumdoegi me humdagi thorakkiba irang asina maram oidana lanjena dana tongan relief camp singda changjapam lodana leiriba IDP sing siba ngai bagi film da leire maram asina lengam na thu matamda IDP singbu ngakpi senbiba amadi film tokpa chaktung pi daba tarabadi miyang lena Committee on Protection of Maitai Victim Morena miyang lena khongjang kya changsalagani hairi komep na thadorakpa cherol amada kuki na ko terrorist na chatharakeba irang asina maram oidana lanjena dana relief camp singda leiriba IDP sing awaba kya mayoknari mayum makai leitaba changjapam loduna leiriba IDP sing asi state amadi central government gi chakthung amata apung phana phangdri state government IDP sing gi oiba piriba relief materials sing apung phana phangdaba amadi hingnabagi lanphamda matik saba thabak leitabana awabana khamthengle cherol asina makha tadana hokiba sahi solisani kunmari gi November amadi December da Imphal West Relief Camp singi wangmoda leiriba IDP singi oina hojik phawda state lengakna tha amagi oina seng kg 10 hawai kg 2 da pirakhi aduga chaliba sei asigi oina January amadi April tha da seng kg 10 hawai kg 2 astaw liter makhai amam mikok ta paraga pirakhi masina tana mapana leiriba IDP sing asina lengak kidagi mateng amata phangde matang asida panbaya wafamdi lan asina maram oidana mayum makai lan thumang kraba matungda la January ba mapan outside relief camp da leiriba IDP sing asisu lenga na manaba miyeng yengbidaba amadi IDP sing da piriba sakthung asisa manana pidaba asida nungaitaba amadi pendaba poi awaba kya asina maram oyaduna IDP singi marakta punsi loikibasu yaukre maram asina state lenga na relief camp singi wangda leiriba IDP sing asigi su manaba miyeng yengbiduna manaba sakthung pibiyu hairi irang asi horko matamdadi state government amadi NGO kya na IDP sing asigi awaba koknaraba matamgi mateng kaya pangbirami aduba hojikti IDP singna hingbada sangba polam kaya phangdabana awaba sikam thena mayoknare IDP mahiroi singi oiba mateng health and hygiene facility amadi sana thanaba polam sing asi phangdabadagi awaba sing asi mayoknaribani relief camp singi mapanda leiriba IDP sing asi masagi health problem amadi personal problem na maram oidana mapanda lekibani maram asina IDP sing kuding maputsa manaba miyeng ingbiduna mapanda leiriba akoi chu manaba sakthung ribinaba state government asigi puning chinsilakli cherol asina makha tadana karigumba lengana IDP sing miyam asibu ngakpi senbiba amadi pifam tokpa sakthung asi piba ngamloidaba oirabadi akoi gi isagi iramdam iyumda hanjanjarage iramdam aduda aphangwa thabak suja nomjaduna ekoi hingnabagi lambi tijarage loinana semjan kiba metai lekai asibu atu matamda mai leinaba department na chumthoktuna sentok tri pawa IDP sing asisu matik chana ngakpi senbiba amadi matik chana sakthung pijadrabadi comment na miyang ko khusan aduna makal makai khungjang jangsanaba sem saragani haina su pungtorakli makha taba paw amada wakhala sagatba kukilem sengkotuna leiminariba phurup singbu thukainaraba honariba asi tokadabani natrabadi chapchana thengaduna madugi pakhum piragani FLCC state asida kukilen haba wafam leite wakana sagala kukilen puthuliba asi state asida tholiba irang asigi maruiba horpo ama oiri haina Foothills Naga Coordinating Committee FLCC Imphal gi makedagi pungtorakli FLCC Media Cell na press thasorpa cherol amagi matung ina hairibadi wakala sagalib kukilen thonjellaga wakalgi lam oinanaba honariba asi lamdam asigi yellow machine gi lamsing munanaba amadi asengba chumba du muthanaba honabani
Waridagi akoina khangba ngamliba kuki habasi londam asigi yelongmi nate Myanmar amasung Bangladesh dagi hajalakpa miyan chani Mon Kobru Mon Thangjing amasung SP Road haina semtoktuna maming kaya thonjaliba asigumba thawungsing asi khatnaba hobada natana yelongmi singna singnabani amaramda naga singna kundai mafam singda nagagi lamda henjinduna kuki militant group singna bunker sajanba lepam chafam sajanba lambi thingjanba amadi maram chadana sel komba asina singba thawungsing asi nungsi sanana puna hingminaba haiba wakalon adu tugainaba honabani hairi cherol asina makha taribadi nagagi lamda changsalaga hingsa chathaduna lam lausinana honaribasing yauna kuki militant singi ka henba thabak tharomsing asi kudakta lepkodabani apandagi drug amasung khusugo lai kya posalaktuna chathariba ka henba thawung asina lamda masigi tangdu leita phiyam tugaihali maram aduna atopagi lamda changsalaktuna wakalna sagatba homeland sengkotuna leminariba purupsingbu Tugainaba honariba asi thadokadabani loinana yellow purusingbu ikai khunogdabani maduna trabadi chap chana thengaduna madugi pakhum pigani hairi maka taba paw amada kuki lalogo singi designated camp khara lokthokpa natraga mapam hongtong torobadi hingsa toroktuna munaba enkalakani association suspension operation suda leiba kuki lalogo singi designated camp khara mapam hongtoknaba amadi mapam khara dagi lokthoknaba ministry of home affairs na ukalakiba mapam su Sadar Hills chiefs association na akan muongda yaningda phongtorakli SASILCA gi information and publicity wing na thadorok kiba matung ina sugi designated campsing asi kuki lamda leibani Kangpokpi district mafam singda leiba campsing atop mafamda ongtokpa amasung mafam kharadagi lokthokpa haibasi majority community gi ayaba yenglaga makoigi nungaigadaba lokhatpa hongtang oigani Ministry of Home Affairs na suda leiba kuki lalogo singi lusingba singa wari sanakiba asi Manipurda tholiba irang asiga mari linadaba tonganbani maram aduna center na mixing mikai naidana thabak tawgadabani karigumba designated camp khara lokthokpa natraga mafam hongdongjin tawrabadi maduna irang asida nauna hingsa Toroktuna muknaba hekalakpa oina thokani haina serol asina hairi makap tawa paw amuda lupa crore 1.5 ki demand phakiba miyoi rescue tawba ngamkre lupa crore 1.5 ki demand nan manipuri business amabu phajandana thamlamba miyoi ahum police na phagatpa ngamkiba loyana phajandana thamlamba businessmen adusu asoi engam yaudana kanba ngamkre hairi paw sin hai Mumbai gi Thane district ki manung chanba Badalpur dagi Karbargi damakta Nagaland lakiba masagi jahi Taruk suraba miyoi ama masak khangdaba singna phajan kiba loinana mahaki thadokmal oina imung manodagi lupa crore 1.5 pinaba demand tawrakibani hairi tawdok asi mai lenana miyoi adugi machanupana tha asigi tareta Parkside police station da wakatpadagi case ama lokhakiba loina Gatkot par unit crime branch na thijanbagi thabak chatharba matung Mumbai police ki team amana Dimapurda lakiba loina thiba humbagi thabak chathabada ngarang miyoi ahum Dimapurdagi phagatpa ngamkibani loinana makoina phajandana thamlamba miyoi adusu te takaidana kanba ngamkre hairi maka taba pawamada BJP ki spokesperson Michael Lamjang Thanna su advocate tawnanaba PM amasu Home Minister da tasankre India government amasu kuki militant singa chathariba su si maka tana chana handraba kudakta lamdam asida santi purappa ngamgani haina maikai kyadagi central government da pressure piringe cherak asida BJP Manipur Pradesh spokesperson T Michael Lamjang Than Hockey ki maikai dagi KNO amasung UPF ki tawnariba su agreement asi kudakta appropriate tawgadabani haina India ke Prime Minister Narendra Modi amasung Home Minister Amit Shah da tasankre BJP ki spokesperson asigi makedegi center da tasankiba warol amada state asigi elected government asi collapse oibadagi sahi asigi February thadagi president rule lerakibani loinana karigamba su agreement asi makha tana sangtokpa tarabadi Manipur da tangdu letima Mainorakani. Hokiba sahi solisani kulumdugi me humdagi Manipurda tholakiba irang asi hojik phawba laksan ngamdabagi miyamna pendaba masung central government da thajadaba kya leiri media reporter Ministry of Home Affairs ki makedagi su agreement asi makata na sangtorakpa yai haina wafam photona rakhiba aduda BJP ki spokesperson asi gi makedagi nungnangba phongtoladuna asigam warip asina Manipur gi territorial integrity amasung constitutional identity da akaiba kaya pirakani Hokiba sahi solisingani amada Indonaga ceasefire withdrawn territorial limit haiba wafam yaukiba adudagi Great June uprising ki thodok thoktuna naha
ꯇꯔꯥꯅꯤꯄꯥꯟꯒꯤ ꯄꯨꯟꯁꯤ ꯃꯥꯡꯈꯤꯕꯅꯤ ꯂꯣꯏꯅꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯖꯨꯟ 34 ꯑꯁꯤ ꯁꯤꯝꯕꯣꯜ ꯑꯣꯐ ꯔꯦꯖꯤꯁꯇꯦꯟꯁ ꯑꯣꯏꯅ ꯅꯤꯡꯁꯤꯡꯗꯨꯅ ꯊꯧꯔꯝ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕ ꯆꯍꯤ 14 ꯐꯥꯔꯛꯄꯒ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯁꯣꯛ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯁꯥꯡꯗꯣꯛꯄ ꯇꯥꯔꯕꯗꯤ ꯁꯣꯛ 2001ꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯨꯝꯅ ꯄꯥꯛ ꯁꯟꯅ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯃ ꯃꯥꯌꯣꯛꯅꯒꯅꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯒ꯭ꯔꯨꯞ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ ꯑꯃꯁꯨꯡ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜꯒꯤ ꯃꯈꯥꯗ ꯅꯥꯀꯜ ꯅꯥꯝꯃꯇꯒꯤ ꯑꯣꯏꯕ ꯋꯥꯔꯦꯞ ꯑꯃꯠꯇ ꯂꯧꯗꯅꯕ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯣ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯁꯤ ꯈꯨꯗꯛꯇ ꯑꯦꯕ꯭ꯔꯣꯒꯦꯠ ꯇꯧꯒꯗꯕꯅꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯣꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯜꯁꯤꯡ ꯆꯠꯅꯍꯟꯕ ꯉꯝꯗꯕꯅ ꯏꯐꯦꯛꯇꯤꯕ ꯑꯣꯏꯕ ꯉꯝꯗ꯭ꯔꯤꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯂꯝꯗ ꯍꯤꯡꯁꯥ ꯊꯣꯛꯍꯜꯂꯤꯕ ꯏꯟꯁꯔꯖꯦꯟꯠ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤ ꯂꯥꯛꯁꯟꯅꯅꯕ ꯑꯍꯥꯟꯕ ꯃꯤꯠꯌꯦꯡ ꯊꯝꯒꯗꯕꯅꯤ ꯍꯥꯏꯔꯗꯨꯅ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤ ꯃꯤꯂꯤꯇꯦꯟꯠ ꯑꯃ ꯑꯣꯏꯅ ꯇ꯭ꯔꯤꯠ ꯇꯧꯒꯗꯕꯅꯤ ꯄꯤꯁ ꯄꯥꯔꯠꯅꯔ ꯑꯃ ꯑꯣꯏꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯅ ꯇ꯭ꯔꯤꯠ ꯇꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯅ ꯑꯀꯟꯕ ꯋꯥꯐꯝ ꯄꯜꯂꯤ ꯄꯥꯎ ꯑꯁꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠꯀꯤꯗꯃꯛ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ